मरुओइबा पाउसिंग पिजरी मतम खरा तुमिना लेरुरबा मटुंग हराउ थेल माइकैदगी कुकी खुदलाई पाइबसिंगना सेंजम चिरांगदा नोंमै कापसंदुना अटैक चथरखरे Chairap Court Complex ta ngarang thoki ba thodok adu chairol amagi manungda inquiry tawgadabani haina All Manipur Bar Association amasung High Court Bar Association Manipur na mari leinaba singda taksilakli Ngasidagi mathang tha March ki tang 16 fawba pangthokadoriba class 12 ki exam asigi yenglaga Miyam na ban general strike amadi blockade na chingba amata tawbidanaba Chief Minister N. Birena appeal tawrakli. Amadi akan ba Jackson Thaurang Marakta Council of Higher Secondary Education Manipur na loba class 12 ki exam ngasidagi hokray. Kurumjari Times of Manipur News Meding Tabi Basing Mungangom Priyana Taram Okchabagaloina na Pau Santong na Pijari